मैम ngasi ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯅꯦꯍꯔꯨ ꯀꯣꯂꯦꯖꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏ ꯃꯦꯂꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯦꯂꯥ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯤ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪ ꯂꯩꯔ ꯆꯠꯀꯅꯤ ꯃꯌꯥꯝ ꯌꯥꯔꯗꯤ ꯑꯩ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯇꯟ ꯍꯧꯔꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏ ꯃꯦꯂꯥ ꯇꯧꯐꯝꯗꯣ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯑꯃꯨꯛ ꯐꯝꯃꯗꯅ ꯇꯧꯅꯔꯤ ꯂꯩꯌꯥ ꯃꯌꯥꯝꯁꯤ ꯁꯤꯗ ꯂꯩꯔꯦ ꯇꯜ ꯍꯧꯗꯅ ꯁꯤ ꯇꯟ ꯂꯩꯔꯦ ꯇꯟ ꯍꯧꯔꯦ ꯄꯔꯥꯊꯥꯅꯤ ꯑꯂꯨꯒꯤ ꯄꯔꯥꯊꯥꯅꯤ ꯑꯂꯨꯁꯤ ꯄꯨꯂꯞ ꯇꯣꯠꯁꯟꯈ꯭ꯔꯃꯤ ꯅꯪ ꯃꯍꯜ ꯃꯃꯥꯡ ꯐꯝꯕ ꯉꯁꯥꯏ ꯐꯝꯃꯒ ꯑꯥꯗ ꯍꯧꯔꯤ ꯊꯃꯣꯏꯒꯁꯤ ꯇꯛ ꯇꯥꯏ ꯑꯩ ꯃꯌꯥꯝ ꯆꯠꯆꯔꯒꯦ ꯐꯤꯂꯝ ꯉꯥꯍꯤ ꯃꯄꯥꯟꯗꯅꯤꯅꯀꯣ ꯃꯣꯝꯕꯤꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯏꯪꯊꯝꯊꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯤ ꯈꯔ ꯈꯔ ꯆꯥꯔꯅꯤ ꯈꯔ ꯈꯔ ꯇꯟ ꯑꯣꯏꯅ ꯆꯥꯔꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯂꯨ ꯄꯔꯣꯊꯥ ꯆꯥꯕ ꯇꯥꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯤ ꯂꯥꯎ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯎꯔꯅꯤ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯌꯦꯟꯁꯥꯡꯁꯤ ꯇꯟꯁꯤ ꯄꯔꯥꯊꯥꯅꯤ ꯄꯔꯥꯊꯥ ꯑꯂꯨ ꯄꯔꯥꯊꯥꯅꯦꯕ ꯑꯂꯨ ꯄꯔꯥꯊꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯈꯪꯗꯦ ꯌꯥꯔꯅꯤ ꯇꯋꯥꯗꯤ ꯑꯃꯨꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯅꯦꯍꯔꯨ ꯁ꯭ꯀꯨꯜ ꯃꯅꯥꯛꯁꯤꯗ ꯃꯦꯂꯥ ꯇꯧꯔꯤ ꯃꯐꯝꯗꯨꯗ ꯂꯤꯂꯥꯔ ꯃꯦꯂꯥꯔ ꯂꯤꯂꯥꯔ ꯃꯦꯂꯥ ꯅꯠꯇꯦꯍꯦ ꯂꯤꯂꯥꯅꯤꯍꯦ ꯃꯦꯂꯥ ꯇꯧꯕ ꯃꯐꯝ ꯖꯒꯥꯗꯨ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯑꯗꯨꯕꯣ ꯍꯥꯎꯔꯦꯅꯦ ꯍꯣꯏꯅꯦ ꯍꯥꯎꯔꯅꯤꯅꯦ ꯀꯩꯅꯣ ꯄꯔꯥꯊꯥꯅꯤ ꯑꯗꯨ ꯑꯩ ꯌꯦꯡꯒꯦ ꯄꯤꯔꯛꯑꯣ ꯀꯩ ꯏꯟꯖꯥꯡꯗꯤ ꯌꯦꯡꯒꯦ ꯀꯔꯤ ꯊꯣꯡꯗꯣꯏꯃꯣꯗꯤ ꯏꯟꯖꯥꯡꯒ ꯇꯧꯔꯅꯤ ꯀꯩꯅꯣ ꯁꯤ ꯆꯥꯒ ꯄꯨꯊꯣꯔꯛꯏꯁꯦ ꯂꯨꯞꯄꯒ ꯅꯪ ꯆꯥꯔꯤ ꯆꯠꯇ꯭ꯔꯣ ꯇꯁꯕꯤ ꯃꯔꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯄꯨꯊꯣꯔꯛꯏꯁꯦ ꯃꯦꯂꯥꯒꯤ ꯂꯤꯂꯥꯁꯤ ꯆꯠꯂꯣꯏꯗ꯭ꯔꯣ ꯀꯥꯏꯗꯒꯤꯅꯣ ꯅꯪ ꯀꯥꯔꯟ ꯁꯤ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤ ꯀꯩꯒꯤꯅꯣ ꯇꯨꯝꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ ꯇꯨꯝꯕꯩ ꯃꯇꯝꯗꯤ ꯃꯥꯏ ꯂꯥꯜꯂꯛꯑꯕꯅꯦ ꯑꯁꯦꯡꯕꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏ ꯌꯥꯔꯤꯐꯥꯁꯨ ꯂꯥꯛꯑꯦ ꯁꯅꯥꯕꯤ ꯁꯦ ꯊꯝꯃꯣ ꯐꯖꯅ ꯑꯂꯤꯅꯥ ꯑꯉꯥꯡꯁꯤ ꯄꯤꯅꯨ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤ ꯑꯦ ꯄꯥꯏꯒꯅꯣ ꯉꯥꯏꯈꯣ ꯂꯣꯏꯈꯤꯁꯅꯨ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯏꯪꯊꯝꯊꯥꯁꯤ ꯕꯦꯔꯥ ꯁꯦꯔꯥꯒꯤ ꯏꯪꯊꯝꯊꯥꯅꯤ ꯑꯃꯨꯛ ꯏꯪꯉꯤ ꯑꯃꯨꯛ ꯁꯥꯏ ꯑꯗꯣ ꯉꯁꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯅꯣꯡ ꯃꯪꯕꯅꯤ ꯏꯪꯗꯤꯀꯣ ꯅꯣꯡ ꯃꯪꯉꯦꯕ ꯈꯣꯡꯗꯤ ꯈꯣꯡꯕꯥꯡꯅꯤꯗꯅ ꯏꯪꯉꯣꯏꯗ꯭ꯔꯥ ꯏꯪꯉꯦꯗꯅ ꯑꯃꯗꯤ ꯏꯪꯉꯦꯗꯅ ꯈꯣꯡꯗꯤ ꯈꯣꯡꯕꯥꯛꯅꯤ ꯏꯪꯉꯤꯅꯦꯕ ꯑꯀꯦꯕꯤ ꯊꯣꯡꯒꯅꯤ ꯑꯩꯈꯣꯏ ꯅꯔꯁꯟ ꯐꯝꯗ ꯉꯥꯏ ꯂꯩꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥ ꯄꯔꯥꯊꯥꯁꯤ ꯆꯥꯔꯅꯦ ꯉꯥꯏ ꯉꯁꯤꯗꯤ ꯂꯩꯔꯦ ꯀꯦꯗ꯭ꯔꯕꯣ ꯂꯨꯄꯥ ꯇꯔꯥꯅꯤ ꯄꯔꯥꯊꯥ ꯑꯃꯗ ꯂꯨꯄꯥ 10 ꯌꯥꯗꯦꯍꯦ ꯑꯅꯤꯗ ꯇꯔꯥ ꯀꯦꯕꯤ ꯑꯅꯤꯗ ꯀꯨꯟ ꯁꯥꯛ ꯁꯕꯖꯤꯒ ꯃꯪꯒꯟ ꯎꯝ ꯕꯨꯒꯅꯤꯒ ꯎꯝ ꯑꯣ ꯑꯀꯦꯕꯤ ꯃꯪꯒꯟ ꯃꯨꯒꯅꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯍꯜꯂꯛꯑꯅꯤꯗꯅ ꯃꯌꯥꯝ ꯂꯤꯂꯥꯁꯤ ꯆꯠꯅꯉꯥꯏ ꯇꯧꯒꯦ ꯇꯟ ꯑꯣꯏꯅ ꯆꯥꯔ ꯆꯠꯂꯅꯤꯗꯅ ꯑꯥꯗ ꯄꯨꯔ ꯆꯠꯂꯨꯔꯣ ꯌꯣꯜꯂꯨꯔꯣ ꯌꯦꯔꯨꯝ ꯈꯔ ꯐꯨꯠꯂꯒ ꯕꯣꯔꯥ ꯈꯔ ꯍꯧꯕꯤꯔꯒꯦ ꯂꯧꯁꯤ ꯂꯧꯅꯅꯤ ꯅꯨꯔꯥꯁꯟ ꯑꯩꯅ ꯂꯥꯛꯏꯁꯤ ꯀꯩꯅꯣ ꯃꯥꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯀꯔꯤꯒꯤꯗꯧꯔꯤ ꯃꯌꯥꯝ ꯑꯗ ꯂꯥꯎꯔꯤ ꯑꯗꯨꯅ ꯉꯥꯛꯇꯪ ꯂꯩꯒꯦ ꯇꯨꯃꯤꯟꯅ ꯇꯟꯒꯤ ꯁꯥꯏꯖꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯑꯦꯔꯣ ꯊꯣꯛꯑꯦ ꯇꯟꯗꯣ ꯐꯅꯌꯥꯝ ꯊꯣꯛꯍꯜꯂꯨꯍꯦ ꯃꯤ ꯌꯥꯝꯃꯤ ꯑꯥꯔꯤꯐꯥ ꯇꯥꯗꯦ ꯃꯥ ꯃꯅꯥꯁꯤ ꯈꯔ ꯌꯥꯗ꯭ꯔ ꯃꯥꯜꯂꯦꯗ ꯑꯩ ꯅꯥꯄꯪꯕꯤ ꯅꯥꯄꯪꯕꯤꯅꯦ ꯅꯥꯄꯪꯕꯤ ꯀꯧꯕꯤꯔꯣ
Sanabi karayne kangrabo. Ni ai ne na bi. Kai no, yam nuai kai tum di phage de. काय लाईन Ne mantar sa jo kira. Haw portal mandar puro ba. Sabi bahai kita uyum yoram mema. Lalau ri. Ai lai pa bi ham. लाइक फ्री ब्रा थैंक यू रंग बरी क्या Kêu, ai cô. mày em tân gì diêu lầu rồi Không có cái chứ. còn con đây Tao nhỏ hào rồi nhảy được. Hào rồi. khao rồi à đây giờ khao nữa mình mây hầu đấy khang gì ba cái mây hầu đấy chạy bra khôi anh nó chạy mày Ai ni. khôi anh nó chạy Anas panas anas. Nang ming anas panas kau bro. chạy bra nang ya Nang panas kau bro. Ay ni itu kay ko nang lai. Biar ke do darla. nang ni iri si nang chắc ra mà bà Lam dari da ngai ko ai nang gisu like kau pirak. tàu rô ni cái nào Sanabi. Kinda ka daro. Ay kara. Sa ilaw rat. Prata na mo kami. Ai lai rồi. nang iri bra ya male ko hai se male okay okay yum Share to tau ra ke ko. kana de share tu Kana kana तो जे तन जी की मालिक अमा अमक लाए मान मी ये नो ने तन हो की मालिक ने तन जी फिगर काय रे फिगर जो फजलाओ फिगर खका फजलाओ तन जी से फिगर काय रे Oi. कई नो Ka to makinga ni. Ngamoy. कई नो Asi tasbih maru ni mana? Makha da yam ta.นี่गाड़ी न खोंगी दे ती 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 ये ना मार कई नो हाय Nate he. Tu. तरंग चले ने लीला आए Ano mo na taw? Tu sa ideo. Abay sa ko sa tabla. Sak pa hore. Ore thoro. Ada bo do mo pura. Dung ay taw ni. mayam mafam si light system tani ada mam di jam mam de sum tawraga abe sa peti ngali da no nama na pau hal lagi nang do light thado ga e unjalo ini hai giran juga Kariye na. Hello imay pa. Dua ba? Hai. betan hauri chab lao mai pa बेबी सना माई मरो जाय फजन लोल ने बिस्कुट दिया मसा फजे बेबी सना लोल बस विष्णु प्यारे मुस्लिम ने आयो kana Vishnu biha kana Vishnu biha Adam sa मामा sitari. मामा साना है
Mai mà pha rồi. Mayam parathasi lui mengai pada sonda khoi lila yang masat kini hai bedu adu lila ju nangani nangwar khangdi mayam mafam khangdradi khoi Nehru College safam Jaipur road amdani mela tafam do adumdani Sanabi tan ni. tan tan quy được khối nào nó phi vậy nó tao Sanabi su ya ngang yin. Hadi nas ban pai. anh sana bị được thấy pichole ya pero sana bị được cái đấy ama ka test to super kamu kau piro dulu Patarahan hataro. baki apa di baki gini aing bro saya last gitu bro last ke ni saram dur mayam ikhoni huje ama khang cha gen tawri mayam ye nara cha ge itnauni ma silai re kai ha mo ha hơi chậm này con Se na he. Kori nu pira se. Kori nu pira. Ari pa. mai angang am pibi ya ngai baboy ha cái no ba Namak wal. ai thumma ye sino ba thumma lu यार है thumma lu Cha bulo la ga. hawdi hawlai bu thumma li mayam Mabuk ta chang ngai. eh Bobby ko jum ji koruk tum lei yang mana thong phao rồi là mamang thong phao rồi đã Kumin talam ta aba, adi makada hi alu hapa ba, adu ta kumin ngai. ngai tra tan bi ngam chang Anas ka. Anas ta khatang tang han chi. O Anas. yang gilo rồi có tôi nào anh cứ cần với tao nói quá phao ni này isai tau khare isai tau khare hari mar Sai hau le. hari ne xây tàu câu xe rồi tàu với đâu đây hay để mà Se. Ini bagro. Aida. Honors Kau ran mai la san. pung ngal li mayam pung taret 25 Yam yam. Ha poi ni. Tak pe yam ni. bom la cái thay của cái để mình cũng phát thay bom la sẽ dum dam Ma ga na anda dam mai na ko nam ta ya. tab He. tab Anu ram manan ma sen war ma. masih hậu đuông này là ucik lao của nó ucik mấy em khom thum cham mare po thi ra O cham ma su hau ya. chỉ cái này thôi Cha. nung si nang bu bơ phăng cái đấy Ko nyam nâng ta bơ bra ye phăng wa cái yo. lột bơ ghê ama cái vốn ít đi ujar lại làm thế Sat loy. sin chin sai mi Chin sa pan. boni de kamin chatur boni di ma di hero ni khoi mai sai do dum gang de wani khoi boni ya ma lấy răng mà gì qua na đi khan kinu kai na ta hai pho sang na punda saloi tabla chinyagi lâu ta sang do da ai ni Allah ya brada. ai Piro di nanti mo no jantang no. Hai, kaliya, let's go, come on, go. Kaliya, tan ho bagi miyam singsi hunji hunjikta Loy ra ka na cha sa. tapna inna ho viradana
ꯉꯥꯏꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯇꯟ ꯍꯥꯎꯗꯣꯔꯤ ꯑꯩꯁꯦ ꯆꯥꯛꯁꯤ ꯂꯥꯝꯕꯅꯤ ꯑꯗꯨ ꯇꯟꯅ ꯍꯧꯔꯁꯦꯅ ꯆꯥꯔꯗꯤ ꯆꯥꯛꯁꯨ ꯆꯥꯅꯤꯗ ꯃꯦꯂꯥꯗ ꯃꯤ ꯌꯦꯡꯉꯨ ꯑꯁꯥꯝꯒꯤ ꯍꯟꯗꯛꯀꯤ ꯏꯁꯇꯤꯃꯥꯗꯨꯗꯤ ꯐꯖꯔꯤ ꯀꯥꯏꯊꯤꯒ ꯃꯦꯂꯥꯗ ꯀꯣ ꯍꯥ ꯉꯁꯥꯏ ꯑꯁꯥꯝꯒꯤ ꯎꯠꯂꯛꯄꯗ ꯏꯁꯇꯤꯃꯥꯗꯣ ꯑꯩꯅ ꯌꯥꯝ ꯖꯜꯄꯔꯤ ꯄꯦꯜꯂꯦ ꯃꯤ ꯈꯨꯌꯥꯝꯗ ꯌꯦꯡꯉꯣ ꯖꯜꯄꯔꯤꯒꯤꯗ ꯖꯜꯕꯔꯤ ꯌꯦꯡꯉꯨꯔꯒ ꯊꯣꯛꯂꯛꯄꯒꯤ ꯃꯌꯥꯝ ꯃꯦꯂꯥ ꯖꯜꯄꯔꯤ ꯇꯧꯔꯦꯌꯦ ꯀꯩꯅꯣ ꯁꯤꯜꯆꯔꯗꯁꯨ ꯖꯜꯄꯔꯤ ꯌꯦꯡꯕ ꯃꯌꯥꯝꯗꯣ ꯃꯤ ꯈꯨꯆꯤꯟꯗꯨꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯌꯥꯝ ꯖꯜꯄꯔꯤ ꯌꯦꯡꯉꯣ ꯍꯦ ꯅꯣ ꯑꯂꯥꯎ ꯌꯥꯗ꯭ꯔꯕ ꯑꯗꯨꯔꯅ ꯍꯣꯔꯦꯟ ꯄꯨꯂꯞ ꯆꯥꯒꯗꯕꯅꯤ ꯁꯤꯗꯒꯤꯗꯤ ꯌꯦꯡꯉꯣ ꯁꯤꯗ ꯍꯧꯗꯣꯡ ꯂꯧ ꯆꯠꯈ꯭ꯔꯦ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯇꯟꯁꯤ ꯍꯥꯎꯅꯤꯉꯥꯏ ꯇꯧꯔꯤꯃꯤ ꯃꯌꯥꯝꯁꯨ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯎꯔꯦ ꯑꯩ ꯆꯥꯝ ꯇꯤꯡꯍꯜꯂꯔꯣꯏ ꯏꯆꯥ ꯃꯩꯇꯩ ꯏꯆꯥ ꯑꯩ ꯎꯔꯦ ꯆꯥꯝ ꯇꯤꯡꯍꯜꯂꯔꯣꯏ ꯏꯁꯄ꯭ꯂꯤꯡꯁꯦ ꯈꯔ ꯍꯥꯔꯠ ꯑꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯀꯝꯄꯜꯁꯔꯤ ꯉꯥꯏꯈꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯅꯦ ꯉꯥꯎꯍꯟꯅꯤꯡꯉꯥꯏꯒꯤ ꯖꯜꯄꯔꯤꯅ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒꯨꯝꯕꯅ ꯊꯣꯛꯂꯛꯑꯒꯅ ꯇꯤꯀꯦꯠ ꯑꯣꯏꯅ ꯑꯗꯨꯗ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯖꯜꯄꯔꯥ ꯁꯥꯔ ꯆꯠꯂꯨꯔꯁꯤꯔꯥ ꯁꯤ ꯂꯩꯌꯦ ꯑꯩ ꯎꯔꯦ ꯂꯨꯄꯥ ꯆꯥꯝ ꯄꯥꯝꯃꯨꯗ꯭ꯔꯣ ꯃꯌꯥꯝ ꯁꯤꯜꯆꯔꯗ ꯃꯦꯂꯥ ꯂꯥꯛꯑꯦꯌꯦ ꯑꯗꯨ ꯖꯜ ꯄꯔꯤ ꯂꯥꯛꯑꯦꯌꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯖꯜꯄꯔꯥ ꯁꯥꯔ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯅꯔꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯖꯜꯄꯔꯥꯒꯤ ꯂꯨꯄꯥ ꯗ꯭ꯔꯦꯁꯇꯤ ꯆꯥꯝꯃ ꯆꯥꯝꯃ ꯂꯧꯋꯦꯌꯦ ꯑꯗꯣ ꯃꯣꯏ ꯗ꯭ꯔꯦꯁꯇꯨ ꯑꯩꯈꯣꯏꯁꯨ ꯍꯨꯛꯆꯜꯂꯅꯤꯗꯅ ꯑꯗꯒꯤ ꯑꯗꯨꯝ ꯏꯔꯣꯏꯕꯁꯨ ꯍꯩꯕꯅꯤꯅ ꯃꯅꯨꯡꯗꯨꯗ ꯇꯧꯕ ꯌꯥꯔꯦ ꯏꯔꯣꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯅ 50 ꯂꯧꯔꯕ ꯅꯨꯄꯤꯅꯦ 100ꯅꯦꯅ ꯂꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯤꯁꯤꯗꯤ ꯏꯊꯣꯠ ꯊꯣꯠꯄ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯅꯨꯡꯉꯥꯏ ꯍꯔꯥꯎꯅ ꯌꯦꯡꯖꯅꯦꯕ ꯑꯗꯨ ꯖꯜ ꯄꯔꯤ ꯌꯦꯡꯕꯗꯤ ꯂꯥꯏꯔꯤ